Pisa po siya dapat tawag po si Mendo, mahal na kari hage ba? Paiti na kari hage mo ba? Ada di hapa nga madalo par lakun pini. Ba transfer si urene. Tawag mayam. Democracy sa palebak amada. Kugi kano si constitution gi matungin na tangay pataba matam karakakta koi suspended animation bu oiro or natagana kano gi assembly dissolve to bu oiro tawi tong nei ko kachukaiti ado matam chupada presidential rule na adum laigani laipanga kani haibadudi yati adi democracy si sinebako democracy is di miyam gi kholauni na miyam gi kholau le hendoi aduna nasagi khoi miyam gi khoi represent toriba MLA sing si le hendai yati aduna matam sangna presidential thamba yati aduna ni khoi nasagi manipur da presidential thambada sahi amada gi na yadi dijol to gi tawoi na harisi ada dijol to hongam desini karigino haragadi dai dijol to ge haitaragadi magi maram mayam pitao kari maram ni thamdono sona kadar loy order pakade haraga sona kadar dijol to yati chum khara laiba aduna ni ado hojik anyway sahi amarom manipur da khoi president rule si thamre ko president rule thamya da president rule si mayam na kam tiangna pen by the hepwi handaki president rule je ko nangoi si nawai thamgiba president rule do kamai to gibo no do kauna kre handaki president rules di miam na kaya nungai ba kaya pamna ba oidi ano bakhagi president rule mo kre wow masi kamai to gibo ahoi india ga mena asoi ba khara so tawi government ta asoi ba tawi kamai to soi no khangdi ahoi manipur gi maramda ninthi jana khangba mi amma natraga ani di advisor happy dong dabne ado governor ga my council do tarpun na minaraga khoi lebak si palam magadi miam gi aning ba pa ba kari no ado miam na wakal matamda wakato gi pakum pi daba namsa laga dum thamgi ba natra ado then bureaucrat officer sing na file kha salaga lepanga ga punti ba admaina tawki bani aduna maram werkanda PR gi government se miam no loina mo penda bani kana daba pot amani khoi kai development so kai tawde natra loin order kra da phabalai ko loin order phagalami then adagidi thau phangdaba gi awa ko honnaba kaim toromde suba mayam ma lei banina miyam gi wakat mayam license je kana na thabak to onthok don haiba pot ama tirakanda neba popular government am license sidiko aduna hojik popular government ama lai matam di kaya phangi sahi ema phangbai si yengbiro ko mana pandu mana government sarai do si sahi mamang sarai ba yaroi di election se election nama thrak yarlei ni election thrak yarlei bani na magi korok conductor ra kari amatarok bani na mana hoi thataru ka kitang thatare kumba phangdra thatare kumba de phangani ko smai tok da thatare si phangani thatare te ge dok taragadi election ge lai bani na korok conduct mayam tawdana development su tawi yaroi lauthok pasu yaroi thabak ha pasu kaim yaroi yam chen khaba matam khara khaksida mai maskan nalliba polum mayam sidi aki ba phangak tani himaloi chingde yana lumma bangak tani tawisi ko udo manipur da shanti hajalan ba haibase lengak sigi khwaidagi ihan hanba thodang oidi banina adodi lengak leire shanti leihiroi haibase di dakhayam singe ko maramdi ngasagi lengak leire si kaino harkanda mayam na haidoi si ing tapapim am porke haitargadi president rule na ngamdre sahi ma yenge sayeng tore ngamdre adodi lengak am leirega yengsi na haibane bako lengak tu hojing ngarang linge ado my government si masing yam kanghu na sogotabra haibasi hojik si kaino da assembly da masi si sanging tawdagi thorang taw leiri ko wa mathang ngangra ha haki matung di khangan haki matung di ma kaino store ani ko khoi confidence post si long ani sumaina lei aduna sigi matang da musulai hana amuk ga khoi gano si government si PR government oitar gadi Kuki sing na pami Kuki sing na yai
ꯀꯩꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯍꯥꯏꯁꯤ ꯃꯣꯏꯒꯤꯗꯃꯛꯇ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯕ ꯉꯝꯃꯤꯕ ꯀꯥꯡꯕꯨꯗꯨꯗ ꯃꯣꯏꯅ ꯊꯥꯖꯕꯅꯤꯅ ꯄꯤꯌꯥꯔꯁꯤ ꯃꯣꯏꯅ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯣ ꯃꯩꯇꯩꯅꯗꯤ ꯄꯤꯌꯥꯔꯁꯤ ꯀꯌꯥ ꯄꯥꯝꯗꯦ ꯀꯔꯤꯅꯣ ꯄꯥꯝꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤꯔꯣꯝꯒꯤ ꯋꯥ ꯅꯠꯇꯕ ꯉꯁꯥꯏ ꯍꯥꯏꯖꯩꯗꯨꯅꯤ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯀꯔꯤꯝꯇ ꯇꯥꯗꯦ ꯀꯔꯤꯝ ꯇꯧꯉꯝꯗꯦ ꯂꯝꯕꯤ ꯁꯦꯝꯗꯦ ꯗꯤꯕꯂꯞꯃꯦꯟ ꯇꯧꯗꯦ ꯀꯔꯤꯝ ꯇꯧꯗꯦ ꯅꯠꯇ꯭ꯔꯥ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅ ꯄꯥꯝꯅꯗꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯝꯃꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯍꯥꯟꯅꯗꯤ ꯄꯤꯌꯥꯔ ꯃꯇꯝꯗꯗꯤ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨ ꯃꯔꯛꯇ ꯃꯤꯌꯥꯝ ꯃꯔꯛꯇ ꯄ꯭ꯔꯣꯇꯦꯁ ꯅꯨꯡꯇꯦꯁ ꯇꯧꯕꯁꯤ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯇꯧꯕ ꯅꯠꯇꯅ ꯀꯥ ꯍꯦꯟꯅ ꯇꯧꯗꯦ ꯍꯧꯖꯤꯛ ꯄ꯭ꯔꯣꯇꯦꯁ ꯋꯥꯡꯈꯠꯂꯛꯏ ꯋꯥꯡꯈꯠꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯀꯨꯀꯤꯒꯤ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯣꯏꯒꯤ ꯁꯤꯡꯒꯤ ꯏꯔꯥꯡ ꯍꯧꯔꯤꯕ ꯀꯥꯡꯕꯨ ꯃꯔꯛꯇ ꯌꯥꯎꯔꯝꯕ ꯁꯤꯡ ꯍꯥꯏꯇꯥꯔꯦ MLA ꯈꯔ ꯒꯃꯦꯟ ꯄꯥꯏꯕꯗ ꯌꯥꯎꯔꯦ ꯁꯤꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯦꯄꯨꯇꯤ ꯁꯤꯑꯦꯝꯒꯤ ꯋꯥꯁꯛ ꯂꯧꯈꯤꯕ ꯉꯔꯥꯡꯒꯤꯗꯨꯗ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯁꯤ ꯑꯁꯤ ꯌꯥꯎꯏ ꯑꯗꯨꯅ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯕꯣꯏꯀꯣꯠ ꯇꯧꯅꯤꯅ ꯃꯌꯥꯝꯁꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯔꯦꯂꯤ ꯆꯠꯄ ꯍꯧꯔꯛꯏ ꯂꯝꯕꯤ ꯊꯤꯡꯕ ꯍꯧꯔꯛꯏ ꯍꯧꯖꯤꯛꯁꯨ ꯂꯝꯕꯤ ꯊꯤꯡꯉꯤꯅꯤꯀꯣ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯒꯤꯗꯤ ꯉꯔꯥꯡꯁꯨ ꯕꯕꯟꯗ ꯂꯥꯎꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯏ ꯅꯠꯇ꯭ꯔꯥ ꯃꯥ ꯕꯕꯟꯗ ꯂꯩꯌꯦꯅ ꯇꯧꯏ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎ ꯐꯪꯉꯤꯁꯤ ꯑꯗꯣ ꯒꯃꯦꯟ ꯑꯃ ꯁꯦꯝꯕꯗ ꯃꯣꯏꯗ ꯀꯌꯥꯝ ꯀꯥꯏꯒꯦꯁꯤ ꯃꯣꯏꯅ ꯈꯟꯕ ꯉꯝꯗꯦ ꯑꯗꯨꯒ ꯗꯦꯟ ꯒꯃꯦꯟ ꯑꯃꯗ ꯃꯣꯏ ꯃꯁꯥꯁꯨ ꯌꯥꯎꯔꯤꯅꯤ ꯍꯥꯏꯗꯤ ꯍꯥꯟꯅ ꯀꯩꯅꯣꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯆꯤꯡꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯄꯤꯗꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯄꯤꯗꯕ ꯍꯥꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯃꯤ ꯔꯤꯁꯥꯔꯠ ꯄꯦꯁꯤꯡ ꯃꯇꯝꯗ ꯗꯦꯟ ꯑꯗꯒꯤ ꯒꯩꯈꯥꯡ ꯑꯃꯗ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝ ꯑꯣꯏꯔꯝꯃꯤ ꯅꯠꯇ꯭ꯔꯥ ꯅꯨꯄꯤꯗꯗꯤ ꯑꯍꯥꯟꯕ ꯅꯠꯇ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯗꯗꯤ ꯑꯍꯥꯟꯕꯅꯤ ꯑꯗꯨ ꯗꯦꯟ ꯀꯨꯀꯤꯒꯤ ꯐꯨꯔꯨꯞꯇꯒꯤ ꯐꯪꯉꯛꯏ ꯅꯠꯇ꯭ꯔꯣ ꯁꯤ ꯐꯪꯉꯛꯏꯅꯦꯕ ꯑꯁꯤꯒꯤ ꯍꯔꯥꯎꯕ ꯑꯃ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨꯒ ꯂꯩꯉꯥꯛꯁꯤꯗ ꯃꯣꯏꯁꯨ ꯌꯥꯎꯔꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯀꯦꯕꯤꯅꯦꯠ ꯀꯣꯂꯤꯛ ꯃꯔꯛꯇ ꯃꯣꯏꯒꯤ ꯃꯤ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯂꯩꯉꯥꯛ ꯄꯨꯕ ꯌꯥꯎꯔꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯔꯒ ꯆꯥꯎꯈꯠꯃꯤꯟꯅꯕ ꯑꯗꯩ ꯅꯨꯡꯉꯥꯏꯃꯤꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯁꯦꯟꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯄꯤꯔꯦ ꯅꯥꯒꯥꯒꯤꯁꯨ ꯄꯤꯔꯦ ꯀꯨꯀꯤꯒꯤꯁꯨ ꯄꯤꯔꯦ ꯄꯤꯗ꯭ꯔꯣ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤ ꯃꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯟꯅꯒꯤ ꯂꯩꯀꯨꯠ ꯂꯩꯔꯥꯏꯗ ꯂꯩꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯁꯤ ꯍꯪꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯂꯩꯀꯨꯠ ꯂꯩꯔꯥꯏꯁꯤ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯐꯤ ꯁꯦꯠꯄꯣꯏ ꯁꯦꯠꯇꯕꯣꯏ ꯇꯧꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯃꯣꯏ ꯑꯗꯨꯝ ꯍꯤꯡꯕ ꯄꯥꯝꯕ꯭ꯔꯥ ꯁꯤꯅꯤ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯨꯗꯤ ꯄꯤꯔꯣꯏꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯁꯨꯒꯤ ꯒ꯭ꯔꯨꯞꯁꯤꯡꯗꯨꯅ ꯄ꯭ꯔꯦꯁ ꯅꯣꯠ ꯊꯣꯔꯛꯄꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯗ ꯃꯗꯨ ꯌꯥꯔꯣꯏ ꯑꯣꯏꯔꯣꯏꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯦ ꯑꯩꯈꯣꯏ ꯎꯈ꯭ꯔꯕꯅꯦꯕ ꯊꯣꯔꯛꯄ ꯎꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯐꯪꯉꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯒꯤꯗꯣ ꯑꯗꯨꯝ ꯇꯥꯅꯤ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ ꯏꯔꯥꯡꯁꯤ ꯑꯗꯨꯝ ꯂꯩꯒꯦ ꯑꯗꯨꯝ ꯃꯩꯇꯩꯒ ꯍꯥꯠꯅꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯌꯥꯝ ꯍꯥꯠꯅꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯃꯤ ꯌꯥꯝ ꯍꯥꯠꯅꯕ ꯄꯥꯝꯕ ꯃꯤ ꯌꯥꯝ ꯐꯨꯅꯅꯤꯡꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯗꯤ ꯃꯣꯏꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕꯅ ꯐꯩ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯇꯗꯤ ꯑꯁꯤꯒꯨꯝꯕ ꯏ ꯇꯥꯟꯅꯕ ꯑꯗ ꯍꯥꯠꯅ ꯁꯨꯅꯕꯁꯤ ꯀꯨꯏ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯣꯏꯅ ꯄꯥꯝꯕꯗꯣ ꯌꯥꯝ ꯆꯨꯝꯗꯦ ꯑꯗꯣ ꯃꯗꯨꯒꯤꯗꯣ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯤꯠꯌꯦꯡ ꯀꯟꯅ ꯆꯪꯉ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗ ꯌꯦꯡꯉꯀꯥꯟꯗ ꯃꯣꯏꯁꯤ ꯅꯥꯜꯂꯒ ꯊꯝꯕꯅꯦꯕꯀꯣ ꯑꯀꯣꯟꯕꯗꯗꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯉꯀꯥꯟꯗ ꯃꯣꯏ ꯏꯃꯥ ꯂꯥꯎꯅꯩꯁꯤ ꯈꯪꯒꯗꯕꯅꯦꯕ ꯀꯣ ꯑꯗꯨꯅ ꯏꯔꯥꯡꯁꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤ ꯃꯥꯡꯒꯤ ꯇꯨꯡꯒꯤ ꯋꯥ ꯅꯠꯇꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯉꯁꯥꯏꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩ ꯃꯈꯣꯏꯅ ꯃꯩꯇꯩꯒ ꯅꯨꯡꯁꯤꯅꯗꯅꯕ ꯄꯤꯄꯜꯁꯤꯡꯁꯤꯗ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯁꯤꯗ ꯍꯨ ꯀꯥꯝꯁꯤꯜꯂꯤ ꯍꯨ ꯀꯥꯝꯕꯁꯤꯗ ꯀꯌꯥꯝ ꯁꯥꯊꯤꯅ ꯀꯥꯝꯁꯤꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯒꯤ ꯃꯆꯤꯟꯁꯤꯗꯐꯥꯎꯗ ꯄꯤꯁ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯊꯣꯟꯕ ꯉꯝꯗꯦ ꯊꯣꯛꯄ ꯌꯥꯗꯦ ꯍꯦꯛ ꯊꯣꯛꯄꯗ ꯃꯥ ꯆꯩ ꯆꯥꯔꯦ ꯅꯠꯇ꯭ꯔꯒ ꯁꯤꯔ ꯍꯥꯠꯀꯅꯤ ꯁꯤꯅꯦꯕ ꯍꯥꯏꯅꯔꯤꯁꯤꯡꯁꯦ ꯅꯠꯇ꯭ꯔꯥ ꯁꯤꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧ ꯑꯣꯏꯅ ꯍꯥꯏꯕꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯗ꯭ꯔꯕ ꯂꯨꯄꯥ ꯂꯥꯛ 10 ꯐꯥꯏꯟ ꯂꯩ ꯌꯥꯔꯣꯏ ꯍꯥꯏꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯏꯝꯄꯣꯁ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯍꯥꯏꯕꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯥꯡꯕꯨ ꯃꯌꯥꯝꯅ ꯃꯤꯆꯝ ꯃꯤꯌꯥꯝꯁꯦ ꯃꯣꯏꯅ ꯅꯣꯡꯃꯩ ꯁꯤꯟꯗꯣꯟꯗ ꯍꯣꯏꯔꯒ ꯄꯨꯔꯒ ꯆꯂꯥꯏꯔꯒ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯒꯚꯔꯟꯃꯦꯟꯠ ꯂꯩꯇꯦ ꯑꯁ꯭ꯋꯥꯏꯗ ꯒꯚꯔꯟꯃꯦꯟꯠ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯀꯗꯕ ꯂꯥꯟꯃꯤ ꯂꯩꯇꯦ ꯑꯗ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯂꯩꯇꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯩꯇꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯂꯩꯇꯦ ꯅꯣꯡꯃꯩ ꯄꯥꯏꯕ ꯀꯥꯡꯕꯨꯗꯨꯅ ꯃꯣꯏꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯣꯔꯗꯔꯗꯨ ꯑꯣꯏꯅ ꯆꯠꯍꯜꯂꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔꯗꯨ ꯂꯩꯇꯦ ꯑꯗꯨꯅ ꯆꯤꯡꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯇꯦ ꯂꯩꯉꯥꯛ ꯌꯧꯗꯦ ꯍꯥꯏꯁꯦ ꯁꯤꯅꯅꯦꯕ ꯀꯣ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯣꯏ ꯎꯏ ꯅꯠꯇ꯭ꯔꯥ ꯃꯤꯒꯤ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯐꯣꯡꯅ ꯅꯣꯡꯃꯩ ꯀꯥꯞꯈꯥꯏꯔꯛꯏ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯤꯆꯝ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯏ ꯅꯠꯇ꯭ꯔꯥ ꯗ꯭ꯔꯃꯥꯁꯨ ꯌꯥꯝ ꯌꯥꯎꯏꯗ ꯃꯣꯏ ꯇꯧꯏ ꯗ꯭ꯔꯃꯥꯁꯨ ꯈꯔ ꯌꯥꯎꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯗ꯭ꯔꯃꯥ ꯇꯧꯕ ꯌꯥꯝ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯔꯦꯅ ꯇꯧꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯒ ꯂꯩꯕ ꯅꯠꯇ꯭ꯔꯥ
ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏ ꯑꯗꯨ ꯗ꯭ꯔꯃꯥ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯇꯧꯒꯅꯨ ꯑꯗꯨꯒꯨꯝꯕ ꯇꯥꯠ ꯄꯥꯠꯀꯤ ꯗ꯭ꯔꯃꯥꯗꯨꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯕꯀꯣ ꯑꯗꯨ ꯁꯣꯛꯄꯗꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯂꯧꯔꯛꯏꯕ ꯄꯤꯁ ꯄ꯭ꯂꯥꯟ ꯀꯣ ꯐꯖꯔꯦꯅꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯗꯤ ꯆꯤꯡꯒꯤ ꯀꯥꯡꯕꯨ ꯑꯃꯗ ꯂꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯦ ꯃꯁꯤꯗꯩꯗꯤ ꯑꯃꯨꯛ ꯍꯦꯟꯖꯤꯟꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯑꯃꯁꯨ ꯄꯤꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯆꯨꯔꯆꯥꯟꯄꯨꯔ ꯃꯥꯏꯀꯩꯗ ꯃꯥꯗꯤ ꯃꯥꯏ ꯐꯨꯔꯨꯞꯀꯤꯅꯤꯀꯣ ꯃꯥꯔꯒꯤ ꯗꯦꯟ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤ ꯄꯥꯏꯇꯦꯒꯤ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯃꯨꯛꯁꯨ ꯄꯤꯔꯛꯀꯗꯥꯏꯅ ꯈꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯃꯩꯇꯩ ꯃꯌꯥꯝꯗꯤ ꯃꯣꯏ ꯍꯥꯟꯅ ꯐꯪꯖꯔꯝꯕ ꯃꯥꯒꯤ ꯃꯤꯅꯤꯁꯇꯔꯒꯤ ꯁꯤꯠ ꯃꯁꯤꯡꯗꯨꯗꯒꯤ ꯁꯨꯝ ꯍꯟꯊꯔꯛꯄꯗ ꯈꯣꯏꯔꯥꯡ ꯈꯨꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯈꯥꯡꯉ ꯂꯩꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯐꯅꯕ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯅ ꯈꯪꯅꯔꯤ ꯅꯠꯇ꯭ꯔꯥꯕ ꯅꯠꯇ꯭ꯔꯣ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤ ꯋꯥꯁꯛ ꯂꯧꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯦꯅ ꯇꯧꯔꯝꯕ ꯊꯣꯉꯥꯝ ꯕꯤꯁꯣꯖꯤꯠ ꯌꯥꯎꯔꯛꯇ꯭ꯔꯤꯕꯅꯤ나 ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯧꯕ ꯑꯣꯏ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯁꯤꯕꯨꯁꯦ ꯑꯣꯏꯅꯅ ꯂꯥꯡꯉꯝꯃꯤꯅꯤ ꯃꯌꯥꯝ ꯊꯥꯖꯅꯔꯝꯃꯤꯅꯤ ꯃꯥꯅ ꯑꯣꯏꯔꯅꯤ ꯃꯥꯅ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤꯅꯤ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯃꯥ ꯌꯥꯎꯗꯅ ꯅꯦꯝꯆꯥꯛ ꯀ꯭ꯌꯨꯒꯦꯟ ꯌꯥꯎꯈꯠꯂꯛꯏ ꯅꯠꯇ꯭ꯔꯣ ꯃꯤꯅꯤꯁꯇꯔ ꯀꯥꯎꯟꯁꯤꯜ ꯃꯤꯅꯤꯁꯇꯔꯗꯕꯨ ꯌꯥꯎꯗ꯭ꯔꯤꯕꯅꯤ ꯀꯥꯎꯟꯁꯤꯜ ꯃꯤꯅꯤꯁꯇꯔꯁꯤꯐꯥꯎ ꯌꯥꯎꯗꯦꯗꯅ ꯁꯤꯕꯨ ꯃꯣꯏꯅ ꯃꯗꯨꯒꯤꯗꯣ ꯋꯥꯈꯜ ꯇꯥꯉꯝꯗꯦꯕ ꯑꯗꯨꯗ ꯁꯤꯗꯩꯗ ꯒꯃꯦꯟ ꯌꯥꯎꯕ ꯌꯥꯔꯣꯏ ꯁꯤ ꯃꯩꯇꯩꯒꯤ ꯒꯃꯦꯟ ꯒꯥꯏꯅ ꯑꯗꯨ ꯅꯥꯒꯥꯗꯤ ꯌꯥꯎꯔꯤ ꯅꯥꯒꯥꯒꯤ ꯒꯃꯦꯟꯗꯤ ꯀꯔꯤ ꯍꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯣꯗꯅ ꯃꯣꯏ ꯉꯝꯃꯒ ꯅꯥꯒꯥꯒ ꯃꯩꯇꯩꯒꯒꯤ ꯒꯃꯦꯟꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯌꯥꯎ ꯌꯥꯔꯣꯏ ꯍꯥꯏꯔꯣꯗꯅ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯑꯗꯨ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯁꯧꯒꯠꯂꯛꯏꯁꯤꯗ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤꯁꯨ ꯃꯣꯏꯒꯤꯁꯨ ꯁꯤꯌꯥꯔ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯁꯤꯒꯤ ꯋꯥꯅꯤ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯗꯣ ꯁꯤꯌꯥꯔꯗꯨ ꯃꯣꯏ ꯕꯤꯖꯦꯄꯤ ꯀꯥꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯃꯣꯏ ꯄꯥꯔꯠꯅꯔꯁꯤꯡꯗ ꯖꯦꯗꯤꯌꯨ ꯂꯩ ꯅꯠꯇ꯭ꯔꯥ ꯂꯤꯂꯣꯡꯒꯤꯗ ꯖꯦꯗꯤꯌꯨ ꯑꯃ ꯂꯩꯔꯤ ꯖꯦꯗꯤꯌꯨꯒꯤ ꯃꯥꯒꯤꯁꯨ ꯁꯤꯠ ꯑꯃ ꯐꯪꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥ ꯐꯪꯕ ꯇꯥꯝꯗ꯭ꯔꯣ ꯃꯊꯟꯇ ꯑꯣꯏꯔꯁꯨ ꯃꯥ ꯐꯪꯕ ꯇꯣꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯗ ꯀꯟꯐ꯭ꯌꯨꯖꯟ ꯆꯠꯅꯅꯕ ꯌꯥꯝ ꯍꯣꯠꯅꯩ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯧꯅꯤꯡꯕ ꯂꯧꯖꯁꯅꯨ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯇꯧꯅꯤꯡꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯖꯁꯅꯨ ꯃꯩꯇꯩ ꯑꯩꯈꯣꯏꯗꯤ ꯏꯪꯅ ꯆꯤꯛꯅ ꯁꯣꯝ ꯅꯥꯀꯟꯗꯕꯀꯣ ꯃꯣꯏꯒꯤ ꯁꯥꯎꯔꯤꯕ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏꯒꯤ ꯄꯦꯟꯗ꯭ꯔꯤꯕꯁꯤꯡꯗꯣ ꯑꯗꯨ ꯂꯥꯎꯕ ꯂꯣꯏꯕꯒꯤ ꯍꯟꯊꯕꯗꯣ ꯑꯗꯨꯝꯇꯪ ꯉꯥꯏꯃꯤꯟꯅꯁꯦꯅ ꯃꯃꯥꯡꯗ ꯀꯨꯀꯤ ꯖꯣꯒꯤ ꯀꯥꯡꯕꯨꯗꯒꯤ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯌꯥꯎꯏ ꯅꯦꯝꯆꯥ ꯀ꯭ꯌꯨꯒꯦꯟ ꯌꯥꯎꯏ ꯗꯦꯟ ꯑꯃꯅ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞ ꯌꯥꯎꯏ ꯌꯥꯏꯀꯣ ꯌꯥꯎꯏ ꯑꯗꯣ ꯃꯣꯏ ꯑꯅꯤꯁꯤ ꯆꯍꯤ ꯀꯌꯥ ꯃꯣꯏꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯗ ꯃꯤꯅꯤꯁꯇꯔꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯥꯒꯤ ꯔꯨꯜꯗ ꯌꯥꯎꯖꯔꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯃꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃ ꯐꯝꯕꯗ ꯄꯥꯈꯨꯝꯁꯤ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯄꯥꯈꯨꯝꯁꯤ ꯃꯥꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯄꯥꯈꯨꯝꯗꯣ ꯑꯗꯣ ꯄꯤꯗꯪꯒꯩ ꯃꯣꯏꯁꯦ ꯑꯝꯇ ꯂꯥꯛꯈꯤꯗꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯑꯗꯨꯝ ꯍꯥꯏꯅꯔꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦꯅ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯗꯤ ꯀꯩꯗꯧꯔꯤꯕꯨ ꯁꯦꯟꯇꯔꯅꯁꯨ ꯌꯦꯡꯉꯤ ꯑꯗꯩ ꯀꯣꯔꯠꯅꯁꯨ ꯌꯦꯡꯉꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅꯁꯨ ꯌꯦꯡꯉꯤ ꯂꯩꯕꯥꯛꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯇꯉꯥꯏ ꯐꯗꯅ ꯇꯧꯕꯅꯤ ꯑꯗꯣ ꯇꯁꯦꯡꯕꯒꯤꯗꯤ ꯃꯣꯏꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯤꯕꯨ ꯌꯥꯝꯅ ꯊꯥꯖꯖꯕ ꯀꯥꯡꯕꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯖꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤ ꯍꯥꯟꯅ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯒꯗꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯔꯤꯖꯥꯏꯟ ꯇꯧꯗꯦ ꯍꯧꯖꯤꯛꯁꯨ ꯔꯤꯖꯥꯏꯟ ꯇꯧꯗꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯔꯤꯖꯥꯏꯟ ꯇꯧꯗꯦ ꯑꯗꯨꯒ ꯇꯧꯔꯒ ꯅꯪꯒꯤ ꯄꯥꯎꯂꯤꯂꯥ ꯅꯥꯕ ꯀꯩꯅꯣ ꯑꯦꯝ ꯑꯦꯜ ꯑꯦꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯕ ꯈꯣꯠꯄ ꯑꯃ ꯇꯧꯕꯗꯨꯁꯨ ꯑꯗꯨ ꯉꯥꯡꯕ ꯍꯧꯅꯗꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯗꯤꯒꯅꯤꯇꯤꯗ ꯌꯥꯝ ꯁꯣꯛꯄ ꯍꯟꯊꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗꯐꯥꯎꯗ ꯃꯥꯏ ꯃꯊꯛꯇ ꯄ꯭ꯔꯤꯚꯤꯂꯦꯖ ꯐꯥꯎ ꯂꯧꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯄ꯭ꯔꯤꯚꯤꯂꯦꯖꯇ ꯅꯠꯇꯕ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯁꯨ ꯌꯥꯝ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯌꯥꯝ ꯂꯩ ꯂꯣꯗ ꯚꯥꯔꯤꯗ ꯂꯩ ꯑꯗꯣ ꯇꯧꯗꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯃꯣꯏꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯣꯏꯒꯤ ꯃꯊꯛꯇ ꯃꯣꯏꯒꯤ ꯃꯔꯨꯝ ꯊꯨꯞꯄꯒ ꯃꯣꯏꯗ ꯃꯤꯌꯥꯝꯒꯤ ꯃꯔꯨꯝ ꯊꯨꯞꯄꯒ ꯁꯛꯎꯗꯕ ꯐꯣꯔꯁ ꯑꯃꯅ ꯃꯣꯏꯁꯦ ꯍꯣꯏꯔꯒ ꯄꯨꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯈꯪꯉꯦꯕꯀꯣ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯌꯥꯝꯗꯨꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯌꯥꯝꯗꯨ ꯐ꯭ꯔꯤ ꯊꯥꯔꯕꯅꯤꯅ ꯒꯃꯦꯟꯅ ꯂꯥꯛꯁꯟꯗ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯀꯨꯁꯤ ꯇꯧꯔꯦ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯃꯤꯌꯥꯝ ꯂꯣꯏ ꯆꯠꯂꯦ ꯅꯠꯇ꯭ꯔꯥ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯌꯥꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯃꯤꯌꯥꯝ ꯃꯔꯛꯇ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯃꯣꯏꯕꯨ ꯑꯍꯨꯝꯗ ꯐꯥꯔꯕ ꯑꯍꯨꯝꯗ ꯂꯣꯒꯤ ꯊꯕꯛ ꯂꯧꯈꯠꯂꯒꯗꯤ ꯉꯁꯥꯏꯒꯤ ꯀꯩꯗꯧꯔꯦꯕꯨ ꯒꯃꯦꯟꯀꯤꯅ ꯍꯥꯏꯕ ꯋꯥ ꯇꯥꯕꯅꯤ ꯄꯨꯂꯤꯁꯅ ꯍꯥꯏꯕ ꯋꯥ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯒꯃꯦꯟꯇꯨ ꯆꯠꯇ꯭ꯔꯦ ꯄꯨꯂꯤꯁꯁꯨ ꯃꯣꯏ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯄꯨꯟꯕ ꯉꯝꯗ꯭ꯔꯦ ꯗꯦꯟ ꯑꯥꯔꯃꯤꯁꯨ ꯉꯥꯏꯔꯦ ꯑꯃꯁꯨ ꯉꯥꯏꯔꯦ ꯃꯣꯏꯗ ꯀꯔꯤꯝ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯝ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯒ ꯇꯧꯕꯗꯒꯤ ꯂꯩꯕꯥꯛꯁꯤ ꯀꯥꯏꯕ ꯐꯤꯕꯝꯗ ꯂꯩ ꯁꯤꯅꯤꯀꯣ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯦꯡꯉꯁꯤ ꯀꯔꯤ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯪꯉꯤ ꯃꯅꯤꯄꯨꯔꯒꯤ ꯒꯃꯦꯟ ꯑꯃ ꯁ꯭ꯇꯦꯠ ꯀ꯭ꯂꯦꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯤꯄꯥꯏꯃꯨꯛꯀꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯤꯕ ꯉꯨꯔꯁꯥꯡꯂꯨ ꯌꯥꯎꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯗꯤ ꯖꯤ ꯄꯤ ꯑꯦꯜ ꯑꯦꯝ ꯈꯧꯇꯦ ꯌꯥꯎꯏ ꯀꯣ ꯒꯕꯔꯅꯔꯗ ꯂꯥꯛꯏ ꯏꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯏ ꯂꯦꯟ ꯇꯧꯏ ꯏꯝꯐꯥꯜꯗ ꯑꯗꯨꯝ ꯆꯠꯂꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯝ ꯎꯏ ꯒꯕꯔꯅꯔꯒꯤꯗ ꯑꯗꯨꯝ ꯆꯪꯉꯤ ꯒꯕꯔꯅꯔꯗꯒꯤ ꯑꯗꯨꯝ ꯊꯣꯔꯛꯏ ꯑꯗꯨꯝ ꯗꯦꯟ ꯏꯚꯔꯤ ꯀꯔꯥꯏꯋꯥꯏꯗꯅꯣ ꯂꯩ
natra Apa sak sabin na bagi pot amusu thagla pul. thale ko adagi hedu odana amuksu government ama wasak loba sumiko masagi khogi kenosi honorable minister wasak lobagi thoromduda mushudum yawi Yes. natra ado ngasidi assembly da leitre yawdre ko khoina sum thajabada ngasi submit patra hoi chap matamda moi delhi da charam dong mali ado moi yawi kari moi na yawi aduga moi su jikte akiba ma phawre akiba ma phawre Yes. wasak loba yawgada da kire e usi ko natra then maga samana mo mada masai ka do sungaire akoi deputy chief minister oiraba nemsa ki gen phokta babukta tawis ni mayam sangna kuki kangu sina zo kangu sina mayam jina ba ko ri to sini mayim thugai gani ga adai di hat pangam badal par lak pini thoi ko natra la de mabani hat pangam badal lakta tra pini ga na sum asheng mani khang de sheng de mani khang de social media as the loi wai chai re natra why is the government sine ba ko sumaina thori ba mayam se 시부네 뭐 그냥 락샬로 하리지. Yes. 시부 락샬로. 아두가 에밀리 뭐부 에밀리 시케노. public figure natro. Then adagidi miyamgi mihun natro. Magidi mi leite brava. Natro magi mi leite brava. E밀리 시 poem le ponine. Mai mi mayam le natro. Yes. Lady ba mayam duna adugidi yengdana moina haiba kharana haiba khoi logodro. Sumdro. Yes. aduna si yenggadabneba aduna hoji mai thari ada lo thoiba kanguna asuna kanda police na kumi dong yengi natro adu swaida imphal da leiriba police mayam ji haidaro sumiko haidaro paramedic force haidaro imphal di ingna singna leirabani na khoi kanam kaim haidade natra akhoi Kuki singda maitaina tathi dre haibasi MLA lakpada kaim haidab natro mayam kaim haidade ko lambi sabda kaim haidade dana sumiko adu then assembly sabda kaim haidade mantri wasak lobda kaim haidade dana kari thoki kari thengnage se adu godi akhoi nuksinana leire 하이버시네 보고 뭐이디 한달에 타이네기 마우사기 2023기 마망다 레름버기 필름주다 아드마이나 코이 레미나레 한다 칼라가 파워로 칼라가 레버 포라마네 마두 야로이 하이버 강구두 가나나 가마이도 인젤리노 마두 마트 인quiry 마토 파이네 칼레버코 아드나 아이다 시편지 라칸다 센트럴 가멘키 막 마팅 얌짱이 거저 수고 아고 스테이트 가멘데 타다 마들 타도고 야로이 mong tharok pa yaroi man tawda mathong mayam am lei bosik sikko mathong mayam am lei tawda ba thabak sing du gammanung da singda law and order hajilan ba haiba se state na parek ngamoi da thabak am oibani na musu ngamde pia lei matam sem tawi natra kar kanjan na ka do sige do ama tawda di manipur se tum sarang na phim da dum leirane bako aduna sarang na phim se lu salan gi haiba taragadi masagi Central Government state 파장나 full control full 피살라 사법 피살라 아두가 사법 피살라 간다 Central portion 타절라 간다 operation tawduna swing leiriba pairiba nongoi pairiba mayamsi phabatai adu boundary suma kanda more rum da nongoi di hongedo sumna kanda bora da pusala barina sumna kanda di mayamsi pairedo nadra paibodo pusalaiba khuding da phabatare nama port pick thale na purpose paru ka dugo ngale bang porkani halu porkani haibiya de dana adum phai dana sisu nongoi sum phana ba tokta kan phana ko ta ko ano tai phadaga di logi phajana bu logi thawda kholaga di ko sigum ba idang si ai kaya leiroena ai lawi aduna hujikti government si challenging mood ni mana ko hujikta akhoni yengdo si sai misap miyam do di khangponti moi di illaga laini mai thau thari ni nadra lambi the talk the kadoni no fine loan thori nadra misam ko adagi di smile to protest to lambi thingu protest to matro thingu du karano misam nadra police nung thau kanana hai sagi sagu de kangu du hai nadro adu thadu du kanana no misam nadra ado akoida adogi misam pambai su lejedra ba pai su lejedra ba ko songa ba sagi nung pai ba kangu umna hairaga 타도라가 뭐 타박 동그러디 마호레 푸도이바 나트라 then 파인 로비도이바 나트라 아두고 매암도 끼비더기 토르코 미심도다 아코이나 앙음 따나더나 뭐야 딱딱딱 얌 사티도 떠보소 아이심다 바이네 칼레고 가만히 또 나. 자기 말이 타운신 피리바 강구도 하나 튀요 아두 하나 내요 고 아두 하나 따좋고 아두니 아코이나 테러리 사이세 아두나 테러리스팅이나 미암제 뭐니 쿨라이오이나 신락 보내고 미암 쿨라이오 신락 보니 아두가 미암기 이호 온토록 보니 마시 미암기 계속 이호 엄톡대 나더라 엄톡대 강보비수 엄톡대 강보비 게 랑디 게 랑기지 강보비 게 우게지 게 무데드나 우데 코스미코
ꯆꯨꯔꯆꯥꯟꯄꯨꯔ ꯄꯣꯄꯔ ꯇꯥꯎꯟꯗ ꯈꯔ ꯎꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯇꯤꯄꯥꯏꯃꯨꯛꯇꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯁꯤꯅꯤ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕ ꯃꯥꯔꯅ ꯀꯔꯤ ꯍꯥꯏꯒꯦꯕ ꯄꯥꯏꯇꯦꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯌꯦꯡꯉꯣꯕ ꯁꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯒꯗꯕꯅꯦꯕ ꯑꯗꯨꯅ ꯀꯥꯡꯕꯨ ꯈꯔꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤ ꯂꯩꯄꯥꯛ ꯂꯥꯡꯕꯗꯧꯅ ꯃꯥꯂꯦꯝꯗ ꯎꯍꯟꯕ ꯆꯨꯝꯗꯦ ꯆꯨꯝꯗꯦ ꯑꯗꯨꯒ ꯗꯦꯟ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯨ ꯐ꯭ꯔꯤ ꯊꯥꯕ ꯆꯨꯝꯗꯦ ꯀꯣ ꯄꯨꯂꯤꯁꯁꯤꯡꯁꯦ ꯐꯖꯕ ꯊꯕꯛ ꯂꯧꯈꯠꯄ ꯆꯨꯝꯃꯤ ꯑꯗꯨꯅ ꯗꯦꯟ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯨꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯊꯧ ꯍꯥꯞꯀꯗꯒꯦ ꯑꯗꯨꯗꯤ ꯑꯅꯧꯕ ꯒꯃꯦꯟꯅ ꯀꯩꯅꯣ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛ ꯃꯥꯏ ꯒꯃꯦꯟ ꯍꯤꯡꯉꯦ ꯃꯥ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯇ꯭ꯔꯁ ꯚꯣꯠ ꯂꯧꯈ꯭ꯔꯦ ꯊꯥꯖꯕꯒꯤ ꯚꯣꯠ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ ꯂꯧꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯚꯣꯏꯁ ꯚꯣꯠꯇ ꯃꯥ ꯄꯥꯁ ꯇꯧꯔꯦ ꯃꯥ ꯂꯧꯈ꯭ꯔꯦ ꯃꯥꯏ ꯒꯃꯦꯟꯁꯦ ꯍꯤꯡꯉꯦ ꯍꯤꯡꯉꯕꯅꯤꯅ ꯍꯧꯖꯤꯛ ꯂꯥꯛꯇꯣꯏꯁꯤ ꯀꯩꯅꯣ ꯀꯅꯥ ꯀꯅꯥ ꯉꯁꯥꯏ ꯍꯥꯡꯉꯒ ꯂꯩꯍꯧꯔꯤꯕ ꯐꯝꯗꯨ ꯀꯅꯥꯅ ꯃꯦꯟꯗꯣꯏꯅꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯅꯥꯅ ꯃꯦꯟꯗꯣꯏꯅꯣ ꯂꯥꯛꯑꯅꯤꯀꯣ ꯇꯔꯦꯠꯅꯤꯀꯣ ꯍꯥꯡꯉꯤꯁꯦ ꯀꯨꯀꯤꯗ ꯀꯌꯥ ꯄꯤꯗꯣꯏꯅꯣ ꯄꯥꯡꯒꯟꯗ ꯄꯤꯒꯗ꯭ꯔꯥ ꯀꯕꯨꯏꯗ ꯄꯤꯒꯗ꯭ꯔꯥ ꯃꯩꯇꯩꯗ ꯀꯌꯥ ꯄꯤꯗꯣꯔꯤ ꯅꯠꯇ꯭ꯔꯥ ꯑꯗ ꯑꯦꯟ ꯄꯤ ꯑꯦꯐꯇ ꯀꯌꯥ ꯍꯥꯞꯈꯤꯗꯣꯔꯤ ꯅꯠꯇ꯭ꯔꯥ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯅꯩꯅ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯅꯩꯅꯕꯒꯤ ꯀꯣꯛ ꯈꯔ ꯁꯥꯅꯤ ꯑꯗ ꯉꯁꯤꯃꯛ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯋꯥꯁꯛ ꯂꯧꯕ ꯄꯥꯛ ꯌꯥꯔꯣꯏ ꯌꯥꯔꯣꯏꯀꯣ ꯑꯗꯒꯤꯗꯤ ꯗꯦꯟ ꯉꯁꯥꯏꯒꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯉꯁꯥꯏꯒꯤ ꯀꯨꯀꯤꯒꯤ ꯑꯅꯤꯗꯨꯃ ꯑꯅꯤꯗꯤ ꯀꯅꯥꯅꯣ ꯏꯝꯐꯥꯜꯗ ꯋꯥꯁꯛꯄ ꯂꯧꯕ ꯂꯥꯛꯑꯝꯕ ꯁꯤꯡꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯃꯔꯛꯇꯨꯗ ꯏꯝꯐꯥꯜꯗ ꯂꯥꯛꯈꯤꯕ ꯀꯣ ꯑꯗꯨꯒꯤ ꯑꯅꯤꯗꯨ ꯃꯟꯇ꯭ꯔꯤ ꯄꯤꯗ ꯌꯥꯒꯗ꯭ꯔꯥ ꯑꯗꯨ ꯃꯟꯇ꯭ꯔꯤ ꯄꯤꯕꯗꯨꯁꯨ ꯑꯥꯗ ꯅꯤꯝꯆꯥꯛ ꯀꯤꯞꯒꯦꯟꯗꯧꯅ ꯗꯦꯜꯂꯤ ꯚꯕꯟꯗꯒꯤ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯂꯧꯕꯤꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤ ꯗꯦꯜꯂꯤꯗ ꯑꯗꯨꯝ ꯆꯂꯥꯏꯕꯒꯤ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯥꯛꯇꯣꯏꯅꯤꯀꯣ ꯀꯣꯝꯕꯗꯗꯤ ꯆꯨꯝꯃꯤꯀꯣ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯃꯍꯧꯁꯥꯁꯨ ꯇꯧꯏ ꯀꯥꯡꯄꯣꯛꯄꯤꯗ ꯆꯂꯥꯏꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯂꯥꯏꯗꯅ ꯆꯦ ꯆꯥꯡ ꯊꯣꯛꯇꯅ ꯇꯧꯔꯝꯃꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯗꯦꯜꯂꯤꯗ ꯆꯂꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯀꯣ ꯑꯗꯨꯒꯗꯤ ꯄꯤ ꯑꯥꯔꯒ ꯃꯣꯏꯅ ꯂꯩꯉꯥꯛꯄꯒ ꯀꯔꯤ ꯈꯦꯠꯅꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯀꯟꯅ ꯉꯥꯡꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯇꯝ ꯁꯥꯡꯅꯁꯨ ꯉꯥꯡꯉꯛꯑꯦ ꯑꯗꯨꯒ ꯗꯦꯟ ꯄꯣꯄꯨꯂꯔ ꯒꯃꯦꯟ ꯑꯃ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯄꯗꯨ ꯐꯪꯉꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯕꯅꯤꯅ ꯄꯣꯄꯨꯂꯔ ꯒꯃꯦꯟꯁꯤꯒꯤ ꯃꯈꯥꯗ ꯃꯤꯌꯥꯝ ꯋꯥꯔꯒ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤ ꯅꯨꯡꯉꯥꯏꯍꯜꯂꯣ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯥ ꯗꯦꯟ ꯂꯩꯇꯥꯗꯕ ꯊꯣꯛꯍꯜꯂꯤꯕ ꯑꯗꯒꯤ ꯏꯪ ꯇꯞꯇꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯥꯏ ꯗꯤ ꯄꯤꯁꯤꯡ ꯃꯌꯨꯝꯗ ꯍꯜꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ ꯈꯨꯗꯛꯇꯗꯤ ꯌꯥꯔꯣꯏ ꯅꯩꯅꯕ ꯑꯃ ꯆꯪꯉꯤ ꯈꯪꯕ ꯑꯃ ꯆꯪꯉꯤ ꯈꯪꯒꯗꯕꯅꯤ ꯑꯗꯨ ꯁꯛꯄꯨꯗꯤ ꯃꯥꯕꯨ ꯑꯣꯛꯄ ꯌꯥꯎꯗꯤ ꯁꯛꯄꯨꯗꯤꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯈꯪꯅꯕ ꯐꯥꯏꯜ ꯐꯥꯎ ꯐꯥꯏꯜ ꯃꯌꯥꯝꯁꯤꯡꯗꯨ ꯅꯩꯅꯧ ꯅꯠꯇ꯭ꯔꯥ ꯅꯩꯅꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯒ ꯋꯥꯈꯜ ꯊꯥꯗꯧ ꯀꯅꯥꯅꯣ ꯑꯈꯪꯕ ꯀꯧꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯒꯦ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯇ ꯉꯥꯛꯇꯪ ꯉꯥꯕ ꯌꯥꯔꯣꯏ ꯄꯣꯄꯨꯂꯔ ꯒꯃꯦꯟ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛ ꯑꯣꯏꯔꯛꯄꯅꯤꯅ ꯑꯗꯨꯗ ꯀꯣꯛ ꯊꯥꯗꯧ ꯑꯗ ꯀꯦꯕꯤꯅꯦꯠ ꯑꯋꯥꯠꯄ ꯃꯌꯥꯝꯗꯣ ꯍꯥꯞꯄꯨ ꯀꯣ ꯉꯝꯗꯕ ꯈꯔ ꯌꯥꯎꯔꯁꯨ ꯑꯅꯤ ꯑꯍꯨꯝ ꯊꯅꯝꯃꯨ ꯈꯔꯗꯤ ꯍꯥꯞꯆꯜꯂꯣ ꯄꯣꯔꯠꯐꯣꯂꯤꯌꯣ ꯌꯦꯜꯂꯣ ꯅꯠꯇ꯭ꯔꯥ ꯄꯣꯔꯠꯐꯣꯂꯤꯌꯣ ꯌꯦꯜꯂꯣꯗꯨ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯀꯩꯅꯣ ꯒꯣꯕꯤꯟꯗꯥꯁꯅ ꯃꯉꯣꯟꯗ ꯍꯣꯝ ꯄꯤꯅꯤ ꯍꯥꯏꯕ ꯋꯥꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯌꯥꯄꯣꯟꯇꯦ ꯁꯤ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯍꯣꯝ ꯄꯥꯏꯔꯦꯗ ꯁꯤ ꯑꯃ ꯊꯣꯛꯇ꯭ꯔꯤꯑꯕ ꯁꯤ ꯑꯃ ꯊꯣꯛꯈꯤꯗꯕꯅꯤ ꯅꯠꯇ꯭ꯔꯣ ꯊꯣꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯧꯖꯤꯛ ꯂꯣꯏ ꯄꯥꯏꯔꯒ ꯂꯩꯔꯦ ꯀꯦꯕꯤꯅꯦꯠꯁꯨ ꯃꯥꯒꯤ ꯂꯣꯏ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯑꯍꯥꯟꯕ ꯇ꯭ꯔꯥꯟꯁꯐꯥꯔꯒꯤ ꯆꯦꯕꯨ ꯎꯔꯦꯅꯦ ꯊꯕꯛ ꯃꯌꯥꯝ ꯂꯧꯈꯠꯇ꯭ꯔꯤꯉꯩꯗ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯌꯦꯡꯉꯤꯁꯦ ꯑꯗꯨꯅ खितंग अफब थबक तौरकनेना थाजै मासे अखोइना थाजबा थंबा मिओइ अमनि अफब मिनि अदो सिंगतम नुसिना लेमिनबा याबा मिनि अदो होदबा ngamba मिनि एना अदमाइना खल्ली आई फाइ थमजकी